Pausa da yumpam oiba maruiba pau khara update tawjari. Jaripok PS na gari huranba ama phare. Thasagi mari da jaripok bamut laikai dagi MD Farid Shah sahi kuntra ka manga suraba mioi amana. Jarpok police da mahaki Besba MN06 SA 8378 jelogi masu asi Jarpok bazar ge. Masjid mamang dagi khurumkhre haiba pau complaint lak patage. Jarpok police na lokalaga akhanaba khourangna Gari huranba ama Gari ga kona na phagale. Gari ga kona na faraba mioi adugi maming MD Tariq Aziz sahi kuntra apokpa MD Abdul Latif Sangayumpam Part 1 dagene. Magasi Nipan Suba Manipur Rifles da Rifleman oiba mioi ne. Police na huranba mioi asi CCTV camera gi matungin na A-star car amagi khongul lirakpada ngarang tengnokpal dagi phagatpa ngamkhibane haire. Makha tarakpa atopa pau amadana RSS Luchingba anina Lainingthou Sanamahi khurumkhre. RSS Luchingba anina Lainingthou Sanamahi laisangdat lai khurumba lakpa amade mera ho songbagi thorom sarup yaba lakani hairambada thagatpa amade nungaiba phongdorakle. Ngarang numidang waram pung taruk tabada RSS Luchingba anina Manipur ge Ningthou Sanajauba MP Rajya Sabha loinana Haying khongban ukhong yumpam da leiba Lainingthou Sanamahi laisangdat laktona khurumkhre. Numit kharni ge khongchat da Imphal da lakiba RSS ki All India PRO Sunil Deshpande amadi Assam zone ki Pracharak Pramukh Ashokan anina Maira Chukhatuna Ima Laimren Sidabi amadi Lainingthou Sanamahi anigi mafamda khurumduna thawni jake. Lamda masigi maruiba chahi gi thoram am oiriba mera hau chongbugi thoromda makhoi soidana sarbiya balakani hana su thajaba piramkhe. Manipur gi yelo misingi jumthong khudingda irat thawni tawriba Lainingthou Sanamahi ki khubam yaliba laifam sida thawgal tawriba Lainingthou temple board ke member amaiba penaroi singbo puning thawgatuna RSS ki Luchingba anina selgi tengpang supiramkhe haire. Maragasida Mayamna khourangna ngainaba pau amakhatang Kosem amasung bosem na logba examination sing cancel toukhre. Council of Higher Secondary Education Manipur ki letter number MISC 5/10/2021 Education S 16/6/2021 Secretariat Education S Department Manipur Sarkar ki order matungina Higher Secondary examination cancel toukhre. Loinana notice asina Higher Secondary class 11 amadi 12 su cancel toukhre. Loinana bosem na ngasi thokpa notification da High School Living Certificate Examination 2021 su cancel taure aina Secretary Dr. S Mangoljau Singhana sahi toba jarolamada aire aroibada content sing asigi maruiba pau khara asi pau tamjariba Manipur Local News YouTube channel amadi Facebook page asidagi yengbiri punamak pathagasari channel asina tomda kananabadi subscribe tobi dribasina subscribe tobi romoloinana like and share tobi su kawi gunupnamak po amakana thagasari